Congress Legislature Party ki Lusingba Okram Ivovina Lusingduna MLA Keranji TH Lokeshwar Okram Surjakumar Amadi MPCC ki President MLA Kaisham Megasandra Nangasi Manipuri Governor Ajay Kumar Valaga Unaduna BJP ki Chief Minister N Virena State Asige Lusingba Ama Oiraga Ngangi ba Wangang Sangang sida khara advice tawbiu mahangna House ki members sinda threat tawba wafum thamloki basi Constitution ki mayuktani member amo oibagi privilege sokpa yaba wafum ngangi basi House da torpa targadi House manungda thoning da ba thodok torpa targadi madu tax apuna mag lengana puguda ban haina Governor da wakat point memorandum ama Pishinkhre Ras Baban ki thorok laba matung CLP ki leader Okram Ivovina hai Pali Balinga kasi ki Chief Minister N Virena House ki members ki privilege amadi right sokpa yaba wafum matung da phongdok tana ba pawtak PBU haukiba January ki tang 13 da India ge Constitution sem ki ba sahi Humudra mga surappaga mari lenena nitaipa chuthekta leiba BJP Manipur Pradesh ke Thambal Sanglen da pangthokpa thoramamada Chief Minister N Virena thorumga mari lenena wafong kya phongdoki badugi manungda no confidence motion pukhalakpa House ki members sing miyam na koitan tanabada mayumda leiba ngamoi haibu wafum adu House ki members sing da threat tawbani Constitution na piriba rules of procedure conduct of business ke makhada lirba members sing ki privilege sokpane madi right khongaw na bani haiki Okram Ivovina makha taraduna February 10 dagi hawgadoriba Assembly me from the opposition ki maike digi no confidence motion pukhalakani haibigi thajaba leiba manba mongda Chief Minister N Virena threat tawki wafum aduda Congress party na kaidonungda handuna seloi Constitutional House amagi member da piriba right khudimak matang matam sana damak sijinarakani haina phongdoke No confidence motion move torpa targati tawreiba member singdo madu mayam na koitan tanadra mayum da bawba leiba ngamoi haidna pankhibado state amagi leader amana sigumba pallaga ngangbase unbecoming of a leader haibatare state government amagi tawgadaba mathau dudi tawdradra no confidence motion na koina move tawrasu akhoi success oiba yai oidaba yai Tauning ba tawjarakshano moina tawjara haidana haiba akoi defeat tawra lore haidra tomina leigada badubo mokari gi type ta phagi gi type ta sumaina wasi gangthok tringeida munna khallaga nganghanningi adu madugumba threat tawba members sing na threat tawbado akoi party di maduda kiraga hanna koi chiengada banate akoi tawgada bi thau akoi samvidhana akoi da piba akoi gi right akoi gi privilege do madu akoi ngak na koi set kani